अहानबदा मरोइबा पाउ लिलोंग चिंगजाव की थौदोक्ता लैखिदबा मियोय पुना मंगा सुख्रे हयेंग लिलोंग चिंगजाव चिंगदा लैरोल चल्लगनी लैखिद्रबा मियोय मंगागी इमुंग मनुंग सिंगदा लुपा लाख तरा तरा की 𝐿𝐿 पीरगनी का हेन्न सोकपदा लुपा लाख अनि अनि खरा सोकपदना लाख अममम पीबा लेंगाकना यारे चीफ मिनिस्टर एन बिरेना लिलोंगदा लैखिद्रबा सिंगी युमदा चतुना इमुंग मनुंगी अवाबदा सरुक याख्रे असोकपा सिंगी फिबम येंगसिनख्रे अमदी मणिपुर प्रदेश कांग्रेस कमिटीना कमीशन ऑफ इंक्वायरी मणिपुर वायलेंस 2023 दा कंप्लेन ऑन एफिडेविट पिसिनख्रे मयाम खुरुमजरी नॉर्थ ईस्ट विंडोना संदोक्चबा निमिदांगी मणिपुरी पाउ मिटेंग ताबिरिबा सिंगबु सुरबला माइरेम्बम तरामना ओक्चरी हौजिक पाउ मुचा खाइना पिजरी अनौब चाही लिसिंग अनिगा कुनमरी हौबा निमित जनवरी अमगी निमिदांग पुंग 8 लोम ताबा मतमदा पुलिस की यूनिफॉर्म अमसुंग केमोफ्लाज सेटपा खुलाई मतिक चाना पाइबा मियोई कांगु अमना थौबाल डिस्ट्रिक्ट की मनुंग चनबा लिलोंग पुलिस स्टेशन कोनबा लिलोंग चिंगजाउदगी मियोई अमा फादुना पुगे तौबदा मियाम थोरक्तुना थिंगबदगी इरांग थोरक्पदा नोंमै कापगी थौदोक्ता सोकिबा मियोई अमसु राज मेडिसिटीज दा लैकिद्रे थौदोक अदुदा लैखिदबा मियोई पुना मंगा सुख्रे असोकपा 12 तोंगान तोंगानबा हॉस्पिटल सिंगदा लाइकनरी थौदोक अदुदा सोकिबा मौलाना मौलवी अब्दुल रज़ाक चाही 19 लिलोंग दोलाई थाबी ngasi anganba ayuk pung 3 makhairom tabada laikhidre hairi जनवरी अमगी लाइवक थिबा थौदोक अदुदा मफम अदुमक्तदा लैखिद्रबा मियोई मरी अदुदी लिलोंग निंगई चिंगदगी मककमयुम सिराजुद्दीन चाही 50 लिलोंग चिंगजाव मनिंग लेकाइदगी MD आजाद खान चाही 90 संगाई युमफम माइरेन खुन मयाई लेकाइदगी MD दौलत चाही 39 अमसुंग लिलोंग तमयाइदगी MD हुसैन चाही 19 मरक्सिदा लैखिद्रबा मियोई मंगागे असिबा हकचांग सिंग लैरोन चनबगी थौरम हयेंग अयुक पुंग 10 ताबा मतमदा लिलोंग चिंगजावदा पांगथोकलगनी हाइरी थौदोक अदुगा मरी लैनना सेमकिबा JSC के कन्वीनर MD हबीबुल्लाना थादोरकपा आकपीगनी फोंदोरकपदा ngachhi चीफ मिनिस्टर एन बिरेनगा JSC की मिहुत सिंगा CM की बंगलोदा वरी सानरबा मतुंगदा यानबा अमा पुरकपदगी लैखिद्रबा मियोई मंगागे असिबा हकचांग सिंग अदु लौरगा हयेंग लिलोंगी चिंगजाव चिंगदा पुना लैरोन चनबगी थौरम पांगथोकनबा फिरेप लौरे थौरम असिदा लमदम असिगी CSO सिंग अमदी मियामना सरुक याबियु हाइना महाकना मियामदा अपील तौरकले ngasi JSC की मिहुत सिंगा चीफ मिनिस्टर गा यानखिबा वाफम सिंग अदुदी लिलोंग चिंगजाव की थौदोक अदुदा लैखिद्रबा मियोई सिंग अदुगी ख्वाइदगी नकनबा मियोई सिंगदा लुपा लाख तरा की 𝐿𝐿 पीबा थौदोक अदुदा खरा अरुबा फिबम द सोकपा मियोई सिंगदा लुपा लाख अनि यामना सोक्तबा मियोई सिंगदा लुपा लाख अमगी मतेंग पीबा थौदोक अदुगी मतांगदा इंस्पेक्टर जनरल ऑफ पुलिस की रैंक तगी तादबा ऑफिसर अमना लुटिंगदुना सेमनबा स्पेशल इन्वेस्टिगेशन टीम अमना थिजिनबा लिलोंग PS ता लैबा ऑफिसर अहुम ट्रांसफर तौबा लिलोंग PS ता SDPO अमा थंबा यावरे Honorable Minister Honorable MP yauna khaminaraga yamna kopna sunagi ohum sangna discuss tawrumda yesiga yana bama purakre yana kriba pointing di tentak na harabada koi thokle ba thongdong asita chenariba mala leiba singse koi soidana athuba matamda pharaga terak pigani adu hairiba koi singse phana bagi damakta SIT ama IG gi reng dagi ta daba IG ama na detawba timama siamaga Hojik kudak tagi hanati ya hologa leire adu hojik amaka ahienba additional IG de kita ada ba hapsal laga koi haidaba cases handle ba hanba haina yanare लिलोंग चुंगजाव द थोखिबा मी लैखिदबा अमदी असोक अपन यावखिबा थौदोक अदुदा अवाबा नंगहौदबा इमुंग सिंगदा ngarang चीफ मिनिस्टर एन बिरेना हकथेंगना चतुना अवाबा फोंगदोकपगा लोइनना इमुंग सिंग अदुगे अवाबदा सरुक याख्रे अवाबा फोंगदोकपगी खोंगचत अदुदा वर्क्स अमदी यास मिनिस्टर गोविंदास 𝐁𝐫𝐲𝐚 अमसुंग मोइरांग AC के MLA टी शांतिसु यावखी चीफ मिनिस्टर बिरेना अतै मिनिस्टर सिंग MLA सिंग अमसुंग BJP मणिपुर प्रदेश की प्रेसिडेंट गा लोइनना हॉस्पिटल असु चतुना असोकपसिंगी फिबम येंगसिनखी
Chief Minister Birena mafam adugi miyam ga unaduna pukning fathaki amasung thodok aduda chenaba mipung khudima pung nifu nipan gi manungda faduna logi oiba thabak laukhat kani haina thajaba pikhi koi machine gi wada ko kai ai ngara se kula nam thil wa de adugo koi me am khang ga le ba mi ga kan bi da ba ta koi machine mar da natta ba ko to ko ko no no ta san na bi da inna le ba se ai machine du me am Chahi hauba numit ki numidang da ikhang khanghodana lilong chingzau da khulai paiba kangbu amana nongmaina kaptuna mi hatle kaya amana sokle haiba pau kaya ga loinana lilong manung da amadi naknaba mafam sing da laiba furup amagi miyoi sing chenare haibana chingba tonga kaya Facebook WhatsApp na chingba social media da lamai chakpagum sandorakpadagi kanglup ki irang thorakpa yabagi fibam ama yamna chauna lairakpa tanja da Chief Minister N Birena Panthaba tawdana video message ama social media da thadoraktuna thodok adu da chenaba sing athugo matam da faduna chairak phangangani loidana miyam pumna makna ing tapna pukning fathaduna lainaba amasung pamdaba thodok amata thogan gumse haina appeal torakhe Chief Minister Masana adugumba chiraba tanjada miyam da appeal tawduna miyam gi pukning fathanaba hotna kiba thawong aduna maram oiraga sathiba fibam amada laklamba yabadagi kanki haiba yai Chief Minister na thodok aduda chenaba sing athugo matamda lengakta changjara u natragadi makoi bukoi tan tanaduna fagani haiki Chief Minister na appeal tawkibaga Coordination Committee on Manipur Integrity Committee Coordinator Jitendra Ningombana Luchingba Mihut Kangbu ama lilong da changsenduna miyamgi pukning fathanaba thorang laukhatke loinana maitai pangal furuki CSO singi luchingba singa pau faunaduna irang thokandanaba athubada khongthang laukhat minaki Komiki Coordinator Jitendra Amukko ki President SM Jala Lilong AC ki MLA MD Abdul Nasir nasu social media ki kuthangda miyam da ing tapna leibinaba yamna kanna appeal tawki loinana Youth of Manipur Northeast Window ki consulting editor Mira Saha Kori nasu Kanglup Pumba ki miyam da pukning fathanaba ing tapna leibinaba amadi karigumba makhal amatagi irang tholak thoandanaba appeal tawki Manipur ki miyam maroina pangakal leibinaba sino sing aduga lilong ki praja Punamuktaina Kunroga appeal to Terimadi, Zikui, but Hogog Yamanwaitaba, Maranezidaba Missum Sing the Kutaramba, Masisi, Quay, Taranelogde. A two woman that could have paid policeman, Quetanta, Marane sing, Par, a two woman that I enjoy the Sarapin and Matogani, and the Yaninge, Prazapunona, Levapi, Zikui, Bawatola, to see him Virga, Makata, so Boyang, Tokanaba, Marane sing the pub of the Sarkamutin Pangview. I will maintain Pangview Highway, Maroina, Longi Praja, Ipaiko, Imai Singa, a Kunonjari, Apple Togeri, when a high Marane, Mushima, two Matamda, Nakoya Sangaro, not Rabin Nakoya, Sakarna, Matica, Sapsa, Excel Comatanda, Nakoya Maduaru, Divini, a quick moment, Nakogo, Mimon the not the Valentia, him as Hazard Pagi, Mimon the could have with them to Sapsa, Sakar, Soil Pig and have seen with Harris Neduna, Longi Praja. Amadi Pamakal Vichino, Punamona, Kara, Puning Hata Viraga, Sakab, Hazabatum Viraga, a coina, I am here with the Matin Pangview, had the name and they put on Jerga. I know, Todok Sigamari and I, Quiggy, Tazabada, Quiggy, Karikana Kumba, Krana, Karikumasil, Gidimanka, Quiggy, Porama, Lakoda, Madini, Isanganabada, Todom Toki, I will talk to Tunum, the night, Quiggy, Mutik on the Lucina Okra. Si Tienke, Madugla Moksu, Kokomi, my Gidegi, Yama, Numaikaba, Potumo, Pogeri. She would but Toboga Semasi, all Manipur Muslim Organizations Coordinating Committee, Amasung, Masiga, Luinanale, Saminariba, Gumba, Lupsing, my Gidegi Showquay, and Akanbamong, Masi condemned to it, Aluga Luina, Masita, Awaban, Nangiba, Imumanum, Lekaiki. Awaba the Sokwe, Sapsana, Solidarity, and I question Yagi, I walk from Sam Jagger. Tazasing Marata, Missy Mina, Tope Aure, Hainamo, Pividi. Madudagi, I know Honorable Chief Minister Nasu, I Honorable Chief Minister Gowari, Muksanaze, Amsum Chief Minister Nasu, Haidaba, Todokto, Tamu Sokna, Maitaba Fungoraki, Amsum, Maduda, Maraleva, Missingo, and Yoeva, Excel, Sweden and Kakeni, Haivagi. Nungsidrabai Ramdamgi, Irija Punamata, Ayoy, but to Alaba, Balapidam Hakam Yam, the Tosari,
मधुरी ngasi lirong da thoiba yamna tamkiba thodo si aikoi amat oina strongest time da condemn to si aduga mara leje da chamjara miram bicham barza si river sing sa masi gi justice ki ramto se koi amat oina le si ngasi Manipur Pradesh Congress Committee MPCC ki Vice President Hareswar Gwasami amasung High Court ke advocate amadi AICC ki member Ningombam Bhupendra Maitaina New Delhi da Ministry of Home Affairs Heritage Building Major Dhyan Chand National Stadium da laiba Commission of Inquiry Manipur Violence 2023 ke officer chatuna complaint on affidavit pisin kre MPCC ki Vice President Hareswar Gwasami na complainant oiraga advocate Ningombam Bhupendra buna hiramasi gi damak engage tawbuni hairi New Delhi da Hareswar Gwasami na Pongbi Singh da hai Manipur da thokli ba irang asi party ne yamna hakchin na lauduna MPCC ki President 𝐁𝐫𝐴𝐬 gi lamjing makha da complaint on affidavit asi pisin khibani advocate N Bhupendra Maitaina commission na Manipur da amasung Manipur gi miyam da achum besoidana tawrakani haibagi thajaba fongdokhe Yansan Stadium Asiman Heritage Building Hayo Mahamasida Manipur ki Commission of Inquiry Manipur Violence 2024-2023 ki matanda adugumba complaintsing ayutare complaint on affidavit si akoi hayo Mahamasida room number 13 da pisnabagi damakta ayat luinana learned advocate N Bhupendra Maitei na hayo sigumba affidavit pisnabagi damakta koi engage tawjabani ma engage mahat luinana Mahamasida koi laada hayo room number 13 jida koi direct sangaga complaint on affidavit say relating to Manipur Violence 2023 say Manipur Pradesh Congress Committee ki mohut silada Mission Jerome Honorable President Manipur Pradesh Congress Committee ki communication regulation makada ko ngasi leader ayarga Home Ministry ki mahaki office ta ki ko high complaint on affidavit say Mission Jerome masimak ko hanak sahi ne la pasida Manipur ki amsung Manipur ki prajada ko ida hanak suoidana Justice Pangani Haibuli Asada when the Commission of Inquiry headed by Guwahati High Court and Chief Justice Ubiramba Justice Ajay Lambagna head the Uba Adu Commission of Koi Pishinjaramani Nasi officially Pishalame on record the later Aduna Hazi High Department of Immediate Time to be Matuna Yamnatuna proceedings hearing Horani Haibuli Adu Wakum Sukaya Tambiri official Karadagi Lilong Tingzau ki thodok adu lona thingkraba yawolop Revolutionary People's Front RPF na kumja lising amaga chama pan maudrani pan gi July 3 sem kiba Star Force Special Task Force ki manung chanba thodang ama oina drug lalon bada maming lairaba amasung party na mamang da warning pikraba MD Hasan ko banupa ama faba matamda miyam changsilatuna khulai munge toropadagi masa ngak thokna ba hotna bada thokibani laikhidaba amadi asok papan yawkiba asigi damak RPF na thamoi sokna nungai taba fongdorak pagal loinana thodok asi karam na thokibano haibadu RPF ki maikai dagisu inquiry ama tawgani haina RPF ki Assistant Secretary Publicity Kapigani publicity bumkinna media da thadorakpa chirolamana fongdorakli chirolasina hai January amagi numidang pung 9 muk taba matamda MD Hasan Kauba miyoi asi faba matamda mafam adugi miyoi sing aduna thomjalaktuna pairiba khulai sing munna ba hotnarakpa matamda ahan bada nongmai matol nong thakta on khatlaga kaptuna mayam changlaktana ba hotnaki madu fawbuda henjilakpadagi faraba mi adu thadok lamlaga masa kanjana ba haiduna chenthorakpada makhoigi miyoi sing tamna nongmai kapsilakpa hawraki RPF ki miyam da khut thada ba haiba policy asigi matung inna kumja lising amaga chamapan marfin thoigi August 12 lilongda party gi marup sing faduna furakpada marup sing khara nanthokuna jelaki aduga mamal yamlaba party gi miyoi ama laikide matam aduda party gi policy gi matung inna furakpa aduda khut fawba hankide thodok asugi matung dagidi asigumba thodok thorakpada defensive measures lawnaba party gi oina standing order show ama thamki standing order asigi matung ina January amagi nimidangda lilonga thokiba thodok aduda makhoi samasa ngak thokchana ba nomoi kaplakiba adu tamna nomoi kapki amasung mafam adudagi nanthokuna chenthoraki makhoi gi miyoi singna tonglakpa gypsy sing mafam aduda miyamna mai thaba horaki mai chakpa matamda gypsy de yawba nomoi maru 40 mm grenade amadi 60 mm mortar shell sung pokhai ki haina jerolasina fongdorakle
ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ ꯑꯃꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯂꯣꯝ ꯇꯥꯕꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯧꯑꯣꯡꯗ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏ 5ꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ 12ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ MSDO, ASYDO, ISDO amadi Sangai Yumfamgi Miyam Pumnamakna akan mamongda kandem tawi loinana mihat asida chenariba mipum kudimak athuba matamda pali balenga asna logi matung inan chairak pigadabani haina taksilakli thodog asiga mari leinana atumba wayal fangnaba JC amadi Manipurda lairiba CSO singna tangsilakpa khongjang kudingmakta Muslim Students Organization MSDO All Sangai Yumfam Youth Development Organization ASYDO Integrated Social Development Organization ISDO amadi Sangai Yumfamgi miyamna saruk yagani haina lup ahum asigi president singna punna thadorakpa chirol amana hairi Sangai Yumfam da development gi machinery singna tana kana gumbana khutta khulai pairaga unlawful oiba mawongda khulasida changlakpa mi fami pun tawba nomai kaptuna aki akhang pokhan bai yaba pumnamak khulasida athingba thamlei kariguma khulasida changdaba yadabagi mathau tarabadi Sangai Yumfam gi club organization singa paw fauna gadabani karigumba information ama tapidana changlakpa tarabadi maduda tholakpa afafata khudingmak masa masa gi daito oigadabani hairi ꯍꯧꯈꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 1ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯂꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯗ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏ 5ꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ 12ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ MSDO, ꯑꯁꯥꯏꯗꯣ, ISDO ꯑꯃꯗꯤ ꯁꯪꯒꯥꯏꯌꯨꯝꯐꯝꯒꯤ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯂꯣꯏꯅꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯨꯕ ꯃꯇꯝꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ BSF ki driver oibani haiba maitai naha ama sugunuga tainaba Churachandpur district ki Lalungfai khunda kuki singna faraga wahang pahong tawduna thamluraba tungda BSF amasung Assam Rifles na rescue tawraba tungda Bisnupur district police ta sinakre haire kuki singna faziluraba naha adugi maming Konthaujam Dingu apokpake 𝐿𝐬 chahi 19 sure haire mahak Thobal district ki Thiam Konjildagini ngasi ayuk BSF ki gari thauduna sugunudagi khara chatlaga laiba Lalungfai khunda thaujilubani hairi maduda kuki singna fazilubani kona Assam Rifles amasung BSF na driver adu kallaga purakhibani hairi Nangi phone to kaya thambra ID to kaya thambra ada kaya thambra ada ka tumbo na lowa kana na lowa kana ada lowa officer di kana army mami kare ro Rohan Khan madu kara ida laiba kana adu officer do officer sila ma sai kham sa humna pu sida laiba ko sida laiba ma manda ata phone ni na phone gani de yaura ni sa pa na ni phone ni adu de right de ba ka sengai du ya ji u ti ge so pe sa ana sa ho chi ba ti sa pa ko ma ko ni sa irang kami sa pa ko ma dan por kale le bo so le ni ke tam ma
Relief camp da lairiba mahairoi singi yengduna clinical psychologist sing thajinduna wakhal gi laina degi ngakthoknaba counseling tawbagi thabak tha asidagi hauragani haina education s ki director Laistrom Nandakumar na haikre wapamasi ngasi Democratic Student Alliance of Manipur desamgi kunithoi lak suba mapokumon thoram ama ngasi changangai uchekonda laiba comedy school da pangthokiba thoram maduga mari lainana phongdokhibani ngasi pangthokiba desamgi kunithoi lak suba mapokumon ki thoram maduda education s ki director Laistrom Nandakumar na chief guest Democratic Student Alliance of Manipur desam ki president Laisangtem Lamyan Bamaitai na president desam ki advisor Thodam Devachandra amadi comedy school changangai uchekon ki principal Thodam Devachandra na guest of honor oiduna saruk yakhi thoram madugi manung channa desamna chahi khudingi mathau ningthina tawba afaba oza ahum khangatuna 𝐂𝐲𝐰𝐬 khonang thaba konga award yenthokpagi thoram amasu pangthokhi mathau ningthina tawbagi damak handak chahi gi oina award fangkhraba oza ahum adudi St Joseph Higher Secondary School Imphal gi oza 𝐂𝐲𝐰𝐬 Lata Chanu Samusang Santipur Upper Primary School gi oza Somarendra amadi DM Community College ki oza Dr. 𝐾𝐲 Chitrabhanu ni thoram aduga mari lainana education s ki director Laistrom Nandakumar na hai mahai tamlingai matamda mahairoi singda tongan tongan balambi da chatningbagi apamba yamna toina thokali madu ningthina wakhal khanthaduna tamliba lairik aduda ahanba pandam thamlaga chatlabadi tungda soidana mai pakani loinana Manipur da haukiba me ahum dagi hauduna ngasi fawba chathariba irang asina maram oiduna mayum makai leijajaba mahairoi punna lising 15 henbana tongan tongan ba relief camp singda changjafam lauduna lairi relief camp singda lairiba mahairoi singi oiba akhanaba coaching program kaya amasu pangthokuna lakli loinana coaching from mafam singda clinical psychologist mioi sing thaduna mairoi singda wakhalena naraktanaba counseling tobagi thabak thasigi ahan batayol natraga ani suba tayol degi haunaba Manipur lenga ki maikai degi sem sabasu loire haina phongdokhi hojit koi sadani life se koi stage sabsan cross over lai aduna sadani la adagi koi enjoy tamba sumu bakhazina pura chakne koi stage ti tobudabu sugumagi stage hai koi control tawraga studies sina koi primary yana tamdu yada thani se khallaga mayon su makke chalonaba adu taragati koi life se masi koi pama oiningba bioido oiba suidena ngami adu students ki life sidi masi dai koi fazana koi emotion koi apam wakal fazana control tawraga chalonaba tungda koi apam ba bioido oiba suidena ngami adu wafun chima thamjarage Manipur da lairiba nupi singna ahenba nisa chachan thaksenduna lamjau surokta atang bagari tongduna chatliba singi mathakta akanba action lokhat pahauragani haina Universal Mothers Organization UMO gi president Moirangtem Sorojini Laimana haikre ngasi lamphel da laiba UMO gi office ta pangthokiba paugi mifam amada wafam asi fongdokladuna Sorojini na hai me ahum dagi hauduna thokliba lana sina miyam kham thengna wanaringai cherak asida Manipur da nongma kangdana drug yonba chaba mioi sing faba punbagi kaya tarak liba simak yamna laibak thibani Manipur bu malem gi miyam da drug ki laibak amagum uhanba pamde amadi nupi singna ahenba nisa cha thakuna lamjau surokta chatliba si athugu matamda lepkadabani nupi oibi kayana yengba nuaitaba physics setuna nupa naha singa koichat chalakpa asina nupa singna kudong chaba laungnabgi achauba lambi ama piriba nupi sing UMO na yengsinba hauragani loinana lona yadaba khuchu khulai paiduna micham miyam dagi sen khaiba ki thabak tawriba mioi singnasu hauzik oidiba Manipur gi fiba masigi yengbiduna athugu matamda lepiyu Manipur thokliba lan asigi waroi cinema puraknaba hotnabada miyam amato oina chatminnasi aikoi masel gi marakta amaga gi marakta hunaduna laibagi matam natte hainasu fongdokhi nupi singa nisha chachilaga gari atangba tonga jwa sanaba amadi phijet phigai chepaganda nipana aikoi saktambo urga kalakba mihauba thoknabagi damga selliba nupi machasing nupi haiba sida koi punama loina nupi singe phatriba amakhana phatraga koi punama ki ide choi alna hariba sing ache ngasagi nisha chachinen tawreiba digo tradaba mayam si tholakbana maramokana Manipurda crime je adoki matik wange alna hariba posingchi Universal Mother Organization na yengchinba hauragani adagi ngasi asida natana akoigi khulai pariba icha singna
asuk kanjaba lan famda lan thengnariba ichasingna ngasigidi lan thengnaba aduda thamoi hakjang yauna thawai kaya tharaba kaya ama chiraba asi phawda ngasi aikoina khulai paibegi namada ngasi miyam dagi khulai paiba khudi mangna khulai paiba chahi lisang singna laiba ki jamna ka thoga la amba adugumba sing ado adugi mingchat thina ba khulai pariba singna praja micham miyam dagi paisa khaiba matamda api ba lobiyo adagi civil organization chu yaragadi praja miyam dagi paisa je yari ba makai khai janaba akoi kaidawraga chen tan gadage akoi kari sugadage pung kumari lan chatragasu akoi subam nomham thiba amakak change aduna chigi chomham nomham ji piroidaba leiroidaba oiragadi akoi leibak nanglon che ngasagi leiba state forcing china loina ma all round je tawba ngamagadra haibachima state government da akoi hangbam thoi Laingakna yengsinbidabadagi accident kaya thokraba akai atoina thalaba kakching lamkhaidagi kakching police station fawbagi lambida lairiba kongkut sing ngasi langsai thauna amadi kakching apunba nupi lupna GR Infra Private Limited ta haizarubadagi yabiraktuna black topping tawduna kongkut sing mentionba hokre mapi mapa leitraba leibak amagum kuki singna chatharakliba lalong kaya gi marakta langsai thauna na miyam gidamak khulngakpa khaktan natana chakot thorang kaya paikhalakpada miyam na mateng pangbirakpagi damak langsai thauna na thagatpa fongdorakli matungdasu asigumba thaudang kaya laukhatpada miyam na mateng tawbiu haina langsai thauna gi convener 𝐍𝐶𝐰𝐬 na fongdorakli langsai thauna na miyam na yadaba thabak amadi lichat amata chatloi aduga miyam na yadaba thabak chatharakpa furuk khudingmaki mayokta langsai thauna na matam chupada lepkani hairi lubasna lepkiba firep moreda lanjanarakiba maitei sing tangdu leitana lehendri fawba kakching lamkhaida ngamkhai ngakpaki thaudang lawkhigani kuki singi mathakta chinja kilan leptana chathakigani masida lamda masida leiriba mipum khudimakna lepa leitana saru yabiu haina 𝐍𝐶𝐰𝐬 na makhatana fongdorakle Consortium of 𝐶𝐄 Growers ki member da 𝐶𝐄 puthokluba lawmi amadi 𝐶𝐄 yokhatnabagidamak thabak tawduna lakliba entrepreneur sing yauhanba mathau tai masina tungi lambida 𝐶𝐄 thariba lawmi singda kanaba kaya fanghanba ngamgani haina Economic and Resource Development Organization ki General Secretary Nahakpam Santana fongdorakle ngasi Manipur Press Club ta Imphal da pangthokiba 𝐶𝐄 mifam amada wafam asi thamladuna Santana hai Consortium of 𝐶𝐄 Growers ta 𝐶𝐄 thariba entrepreneur amadi 𝐶𝐄 thariba lawmi singsu yauhanbiyu Manipur da puthokliba 𝐶𝐄 gi makhal asi atopa state ka yengna rubada matamda asuki matik pothok leiba mahau leiba makhalamani 𝐶𝐄 puthoknaba hotnabada yengsinbinabagi damak semkiba Consortium of 𝐶𝐄 Growers hairiba organization asi matam sangna mathau tawdaba amadi chahigi oina thagatkadaba annual report sing thagatana organization asi mathau tawdana matam kya lairure nauna mo organization asi reform tawba hauriba asida hana mathau ningthina tawdaba members sing adu adumak yauri nauna 𝐶𝐄 thariba lawmi singda lawmi singdi yauhandaba asimak laibak thibani 𝐶𝐄 thariba lawmi singna Khangbra natraga khangdabra haibasisu kanaba khanaba mathau tai 𝐶𝐄 marugi purity asi khangdoknaba ICAR amadi Agriculture Department anina punna semkiba committee asida laingakna lupa lakh 35 henbeki senpham thadakiba laikhrabani thadakiba senpham amadi 𝐶𝐄 marugi quality yengsinba si consortium asigi makhada lairiba committee na yengsilaga lawmi singdagi laukhalakpa 𝐶𝐄 maru sing adu consortium da yenghalaga matung yenghalaba matung 𝐶𝐄 marugi quality adugi matangda NOC pigadabani adubu committee asina mathau ningthina tawdaba maramna thadarakiba senfam sing adu kadaida sejanakhrabage haiba khangba ngamdrei organization asi reform tawnaba general body phamba amadi mathau tawdaba member sing asigi mahutta mathau tawba 𝐶𝐄 thariba lawmi natraga 𝐶𝐄 kannabagi damak thabak tawduna lakliba entrepreneur sing asi hapa mathau tai haina su fongdokhi entrepreneurship yam chawo thang nei aduga hana payam ni ba thabak sutau tau draba members sing se moi mi kun ji manung da mi 23.5 se moi se lokthok kadam ni aduga lomi me amana ga moi se lokthok kadam ni hana chaw asengba purity asengba chaw thariba lomi me am do moi se mi yangai cha mama chani ma do member oina hapsan kadam ni aduga
अथुम स्पेशल जनरल बॉडी मीटिंग में कौरकान हाइब ऑर्गेनाइजेशन से रिफॉर्म तौर चाहौ चाहनब चाहौ की चाहनब थबसे पांथोकदमे है अखोई एआरडीओ की साइड चाहौ थबक तौर मथौ ताई लेंगा की थबक खक्तना थबक नते इसाना होटना लमदम असिगी एंटरप्रेन्योर अमा ओइदुना इसा इसाना पामजब लंबीदा चंगबा मथौ ताई होटपो होटनरबदी माई पाक्तबा लेते हाइनसु डायरेक्टर उतमना फोंदोखी पुकलिंग नुंगांबा तौबम खंगबा होनबम खंगबा हाना तौरंगा सिनफम मयाम कायथरकबा सुबम नोबम खंगबा मी मयामना रिलीफ कैंप लेबा दगी अखोगी कर्फ्यू करी करा बन नुंग तोयबना हाना तौरंगा बिजनेस मयाम मराई चाइथब मतमने हबतार कोविड नामु चही अनि हेना कोसी तौबम खंगदना मणिपुर की इकोनॉमी इंडिया की इकोनॉमी याम सोहलुरे हौजिक मे अहुम की लाइबक थिबा थौदोक सिदगी हौरगा अमु आखोई की स्टेट की इकोनॉमी जे सोई सोक्चलई है तुमिन नदी लेथोक यादबा आखोई होनबदी लेप यादबा हौजिक पाउगी मरक थना अतेनु ब्रेक अमा लोमिनसी Touch the pinnacles of success for your children. Get enrolled to one of the finest schools in Northeast India, 𝐶𝐄𝐰𝐬 School. Excellence in education. Of trusted diagnostic service, Babina Diagnostics. Breaking matungda mayam taram nokchiri Imphal East ki Purompata laiba Modern College ki Mahairoi Singna Modern College ki Principal O Premila Chanubu transfer toba yaning day College asigi chakwa thorangda atoba thodang lauduna lakpani haina ngasi Modern College ki Mahairoi Singna Administrative Block ki Office solon sinkre Modern College ta second semester tamliba Mahairoi मंगांग लाकपा पेबम न पाउमी सिंह दा फोंदोरपदा लेंगा की ऑर्डर अमगी मतुंग इन्ना कॉलेज खरे की प्रिंसिपल सिंह की ट्रांसफर ऑर्डर अमा थोकलकी मसिदा कॉलेज असिगी रेगुलर प्रिंसिपल बुसु ट्रांसफर तौबिख्रे मसिदा कॉलेज असिगी माहिरोई सिंह न याबंगम लोई इम्फाल ईस्ट की मनुंग लैरिबा मॉडर्न कॉलेज असिगी अवाट अपा पुमनमक तानादुना कॉलेज असिबु चौखटपा कॉलेज अमा ओइनबा होटनरिंगे चेरक असिदा प्रिंसिपल इंचार्ज अमा थाजिलकपा सि यानिंग दे लेंगा के थवोंग असि कॉलेज असिगी माहिरोई सिंह न यानिंग दे मरमदुना लेंगा की ऑर्डर अथुगो मतमदा हंदोकपियु अदुगा हानेगी प्रिंसिपल बु कॉलेज असिदा हानगु मथौ तौहनबियु ऑर्डर थोक्ट्रिबा फाव कॉलेज की एडमिनिस्ट्रेटिव ब्लॉक सो थिंगजिलगनी मरमना अदुना हिरम असिदा इकाई खुमनबदा मतिक चारबा एजुकेशन मिनिस्टर ना मिटिंग चंगबियु हाइखी अखोई रेगुलर प्रिंसिपल अम लेना आई इराम जनु कंट्रोल अदुना अखोइना इंचार्ज प्रिंसिपल अम थादा बेरपसे अखोई मॉडर्न कॉलेज की छात्र सिंह यानी नो फोंगुसे अदुगा जी स्टे ऑर्डर थोक्टेबो अखोई एडमिन बॉक्स से क्लोज तौसे जे हाना की अखोई एनईपी सिस्टम अनंगोला इसे सिगी मतमदा सिगी ममांग की अखोई कॉलेज से याम सोधरमी अदु लैरिबा प्रिंसिपल जिना डेवलपमेंट की लमजिदा कनो तौवे याम कन्ने हेल्प तौवे अदुना हाई प्रिंसिपल अमगा अमगा हाले तसिदो सुनिन तौबजे अखोई यानि याजे याजे हंदक्ता नौना साफोंगलकपा लोप मणिपुर इमाना लेप्तना चंगसेलकपा मियामगी खोंगजेंगी सरुक अमा ओइना हैरांगकोई थोंग कैथेलदा मैरा पाइबी सिंगा मणिपुर इमागा पुन्ना मणिपुर काइबा यारोय हाइना खोलाउ लाउमिनख्रे थौरमदुदा मणिपुर इमागी कन्वेनर एस कुला मंगांग अमदी मैरा पाइबी लुचिंगबी सिंगना वांगांखी खोंगजेंग अदुदा सरुक याखिबे सिंगना मैतै पुनसी मैतै कंसी अपुनबना पांगलनि हाइबा खोलाउ सिंग लाउखी सुशानपुर मैतै क्या चेलप
नुपीगी इज्जत क्या हम खुंगोइनबा युम कई क्या मई थाखिबा खोटखिबा लन थुम क्या मांग ताकबा लोइजिंग लोया कयादा मोरेदगी अमदगी चिंगी चिंखोंग सिंगादगी कप्तना लाव चेलक मैम रिलीफ कैम्प वाना वाना खांगी मसीगी मथक्ता सेपरेट एडमिनिस्ट्रेशन कुकीना ITLF अमदी केनो अमदी UPF ना कन्ना डिमांड तौबा मणिपुर थुगाइनब तौबा यारोय मणिपुर थुगाइ बाय सिसुया यारोय मरमदि मणिपुर इमाना थेंगनगनी अखोय मैतैदा मणिपुर इमाबु अखोय यामना चेना थाजै मैतैसिंगना कुकीसिंगदा लांदे कुकीना करिगिदमुतनो अखोयगी मणिपुरबु थुगाइनेना तोयना तोयना सिंगना हुजिसु सेपरेट एडमिनिस्ट्रेशन कन्ना थानिपान फरकलबा लान असिना मरम ओइरगा चुराचानपुरगी खुगा तंपाक डिफेलन वाइरुखोक तोरबुंग बंगला अमदी तोरंगलाउबी मनिंग लेकाइदा लैबा मालोम लेकाइ फुगाकचाउ इकाइ वार्ड नंबर 1 दगी तेराखोंग सांगबी ममांग लेकाइदा सलाइ कनबा लुपना सिंदुना हांगलिबा रिलीफ कैम्पदा लैदिबा इनमैट महाइरोइ सिंगी पुकनिंग वाखल अतै नॉर्मल ओइना लैदिबा महाइरोइ सिंगदगी हंथदनबा क्विज प्रोग्राम अमा पांगथोखरे क्लास 6 तगी 12 फाउबगी मोइरांग मल्टीपर्पज JNB Bisnupur New Model School, Erudra High School, St. Javier School, amadi Kwakta High School ki mahiroi singna team amada manga na saduna quiz adu pangthoki. History, Geography amadi GK da best tauba question kuntaret yauba quiz adugi master Kumbi College ki Political Science ki Associate Professor L. Gopal na oiki scorer na M. Dananjoy amadi timekeeper na Salaikan Malup ki President M. Mangi na oiki team ahum thok na khaidok tuna pangthoki ba quiz aduda Team B na 95 point, Team C na 80, aduga Team A na 75 fangki. Salaikan Balup ki Secretary Nando na anchor oiduna makok mathang takraba singbu lupsigi thaupuba singna mana mathum piduna ikai pukning thawatki. Loisilakpada inmate ama oiriba ke baigana thazadana inmate student singna pirakliba performance sing adu thagatki. Hozeroi beda maroiba pau muhanna pizari. Lilong Chingzao ki thaudokta laikidaba mioi puna manga sukre hayeng Lilong Chingzao chingda lairol challagani laikidaba mioi manga gi imung manung singda lupa lak tara gi ex gracia piragani ka hena sokpada lupa lak ani khara sokpada na lak amamam piba laingak na gyare Chief Minister N. Birena Lilongda Laikidaba Singi Yumda Chatuna Imung Manungi Awabada Saruk Yakre Asokpa Singi Fibam Yengsin Kre Amadi Manipur Pradesh Congress Committee na Commission of Inquiry Manipur Violence 2023 da Complaint on Affidavit Pisan Kre Ngasigi oina Northeast Window na sandok jaba numidangi Manipuri pau matang ngasida loisenjure mideng tabiri besingbu amuka hana khurumjari